Ngarang India gi mafam kayada Ram Navami gi kumai pangthoknaringai manungda Maharashtra gi Chhatrapati Sambhajinagar da irang tholakpadagi miyoi ama nongmai maruna panduna laikhidre loinana Gujarat ki Vadodara amasung Bengal gi Howrah da se irang thorakpana maram oiraga Ashok Appan nangkhre hairi Narang Sambhajinagar gi manung channa leiba Iradpura gi mafam amada taba nungaitaba kholau kaya laurakibaga mari lainana Kangluk ani gi marakta nungna jingba langnarakpa dagi irang tholakuna police personnel taramari Ashok Appan nangkhibaga loinana thodok aduda police ki gari yauna punna gari 16 maina thadoklambani hairi Irang adu laksinaba police na tear gas amadi plastic bullet ka loinana nongmai round 18 kapki thodok aduga mari lainana miyoi chamnga gi mathakta charge book tawkhre hairi amadi CM Devendra Fadnavis na makhata na irang thoktanaba irang laksinba ngamle haina phongdoraki Nakalamaromda chap manaba thodokta Howrah-gi Sipurada Ram Navami kumhaiga mari lainana chatkiba khongchat amada irang thoklakpadagi police na tear gas kaptuna lathi charge tawkhibani hairi